Khutlai Paiba Kuki Militant sing Peiduna Leiba Ure Pawasi Khutlai Paki Maira Pause dagi Lakhatsavane Imphal East District ki manung chan na Kuki Militant sing na yamna toina Nongmeina di bom Kapsinjaduna attack tawduna lakliba sabungkhok khunau sabungkhok amade thangnaba khul singa lona na leiriba Samusong Simon hairiba chingi saruk asida afaba makhalgi Khutlai Paiba Kuki Militant sing Peiduna Leiba Ure phangle haire Kaunedagi kakhalaga leiriba Samusong Sinom hairiba mafam asigi phibam ngarang drone thagatuna yengba matamda Khutlai Paiba Kuki Militant sing Peiduna Leiba amade tampaklomda kumtharaknabagi sem savagi asengba saktam adu uba phangkhibani haire hairiba mafam asida Kuki Militant sing chayom saduna leire haiba khangna Manipur lengang na ngasi fauba takthokpa ngamdana leiriba si karigino haina su khunja singna hanglakleng IRB Jawan ama Masa Matomta Nongmei Kapsinjaduna Sijakhre pawasi Khutlai Paki Maira Pause dagi Lakhatsavane ngarang ayuk pung 3:40 nifurom taba matamda Thoubal DC Office Complex ki SDO building da leiba strong room ngakpagi duty tawriba nupa ama siduna leiramle mafam aduda leiramba miyoi singdagi fangba pawgi matungina de Laikhidraba miyoi asi Sangayumpham Part 1 Nungphau Bazar Mamang Laikai MD Jafar Ali Sahi Yankhai Thoi Apokpa Laikhidraba Yusuf Ali Kauwe Mahak ahum suba IRB gi Jawan ne Mahaki rifle number na 11945228 ne Mahak ayukpung nipan dagi ayukpung tara fauba mafam aduda duty tawbani haire tha asigi taraga mangata pangthokadaba Independent Day gi parade tawringaida Makholama taki haiduna yenglubada mafam aduda asiba haksang adu taraga leirambane Thaudok adu Masa Matomta kapsilaga sijaba oiramgani thajanare